nupi singda yam hena tagani osteoporosis haibasi ado nupi gi akogi masagi nupi gi oibo hormone estrogen ji walakpa matam sidida menopause gi matungda saru sokpasi amuhen henjalapa pathabasi aduna masase nungai bung khangdaba saru sina kogi building amagi pillar gumba adagi beam gumba gi type ta oibinina saru sina patharagadi napiba muscle sing kari sing organ sing akogi arumba puba khotpa mayam je loina makta effect lakpani biomechanically patients de na ba yek pa thinba si loina lakadaba adubu khwaidigi maru oridi main impact fracture fracture si tawragadi osteoporotic fracture haibasidi yam lure hanuba hanubida akogi phairuti ise masi smile tawu matam sidida akogi mi ahumda sahi amai manungda kogi mi amadi mortality hadi siba yabai mong lei